Ngara numida wairam phongkiba pandam pause digi maru oba pau khara khangasaraga miyamda khudo tamjige National Democracy Day Manipur gi tharam pangthokre Idea of Manipur saganaba honabada Furup khudima ki mihut yawba Manipur National Assembly amalingba matam oire khaidemani lamdam sigi civilization gi saruk yaminaraklaba Furup singna maite gi mayokta lekliba se aikhoina nainadaba yaroi Professor Enjoy Kumar Indigenous Peoples Organization Manipur Ipomna Sinduna National Democracy Day Manipur gi Thorom Palace Compound Laiba City Convention Center da Pangthokre Ipomna Sinduna Pangthokiba Thorom aduda Retired Professor Nauram Joy Kumar Ipomgi President Advocate Y Debadatta Taragi Saishugi Chairman Senior Advocate Khaide Mani Amade Center for Maite Pangal Cultural Studies Manipur gi Secretary Dr. Rahijudin Singna Mathang Sitna Chief Guest President Amade Guest of Honor Singwoina Saruyaki Loina Reja IAS RK Nimai MU Economics Department ke Professor CS Priyoranjan Maite Mite Tribe Union ke Secretary Administration Mutum Charamani Amade MU Law Department ke Head Dr. Yumnam Premanandana Resource Person Oina Wangang ke Thorom Adida Chief Guest ke Warol Piraduna Professor Noram Joy Kumar na hai Lamdam sigi civilization dagi hauraga hiram khudimakta saruk yaminaraklaba furup singna maitege mayokta lekliba se aikhoina nainadaba yaroi Manipur gi hanagi apamage saktam sagapada asoba furup oiriba maiteina maru oiba thodang lobo sangi haukiba puari gi tangka kayada akhogi kari asoiba laikhibagi haba kupna nainabaga lonana aikhogi asoiba sing semdoktuna puksal khojen tinnana amadem nungpal naidana thabak toba sangi haikhe mahang hai Ningthau Buddha Chandra na Manipur gi ahamba assembly mifamda singa amadi tampuna leiduna hena mapanga kanba Manipur ama sagana bagi wafam thambirammi numi asima ningthau sasandagi miyam gi mihutna ngaksaba democratic government chatnaba haukyuba numi amani haibaga lonina ngasi de Manipur ngamkhai kaidravasu Manipur de mache tana kaire India lengana Manipur ngamkhai thugaidravasu Manipur gi hanagi leijaramba apamba saktam adude mache tana thugaire Masigi mathakta maitegi MLA Nagagi MLA amade Kuki gi MLA haba wafam sing phongdorakle maitei haba furupa se Mainland Indiana tumna muthatpa pamba furupni masigi pandamda ngasigi lal asisu chatharakpani hanilawi masi punamak thengnasi hairabadi aikhoi maselga marakta economic cultural amade political relationship sagatminaba changi lal haibasi table da loisingkhiba ngaktani wari sanadana kaidongnungda operation purakpa ngamloi haike Tharamga mai lenyana taragi saishugi chairman Senior Advocate Khaide Mani na haikibada Idea of Manipur sagana bahonabada Furup khudima ki mihut yawba Manipur National Assembly amma lingba matam oire democracy kanaba amadi Manipur ga apumba saktam asi ngangnabagi damak khundaminariba furup khudimaki mihut yawba Manipur National Assembly amma thaw khudingi phamba tangai phadrei Manipur gi miyamna speaker amma khandana furup khudimaki Mihusing yohonduna Manipur gi matangda khanaba changi lariba lenga asina mating thokna thabak tawba ngamdrabanina furup khudimaki mihut yawba miyamgi National Assembly ama lingnaba amadi masigi mathau tabasing paikhatnaba committee semaningi haiki mahakna hai miyamgi assembly asida Manipur gi issue khudimak puthoktuna nainaba changi natrabadi Manipur gamba wagani habaga lonina state asi lengak leitabaga pangka oire Chief Minister amadi MLA Minister sing pawba Jingi mapam sing na maningtam na sa pangamdre masigi mathakta lenga ki machinery sing ningthina mathau pangthok pangamdre lairiba lenga asi hanglagi lenga haibadu oire haiki handak Delhi da phangkhiba miphamadu Manipur gi irang loisinaba phamba miphamni haina laude miphamadu di BJP gi MLA manungda lusingba sinba pamba amade BJP gi oiba makhogi wa tanabani haina lawi miphamadu party office oina pangthoklaga yabani pangthokhiba miphamadu su BJP gi lusingbani Haiba Samitra Patra MSA ge official kharaga unakibani masina takpadi aikhoisi makoina aduki mati usitre takpani phibam masi yaurab fawbada lenga asida sogapa kangusu leide makha tarapa pauda marvelous volunteer ne hajaba singna barak circle ge maitei singda akanba wafam thamlakrei barak circle de leiba maitei punamak mafam masi ngasi mathadoklaga jiribam taunda sakhigadabane hana marvelous volunteer ne hajaba singna Akamba wafam thamlakrei Marvelous Borintana Thadarapa Zero Amada
Ngashi ayu angamba pung 3:30 tabada Marfurki school sang amamai thadolamba thodok asimakna jiribam district ki barak circle da lariba maitai singna mafam asida shanti ki punsida leiba pamde haiba takpani maitai militant group singna marmism laumina jingba kaya faraga tamthina ot nairaga thadok pirakpana jingba thodok kya chathaduna Marfurki miyoi singda ot naibagi thabak sin chathari hairi maramasina barak circle da lariba maitai sing Police IRV amade Central Force po namak ngasi October 19 gi numit tadringaida mafam asi thadolaga jiribam town da chakhigadabani karigumba mafam asi thawaidravadi masida tholakpa afafata punamak masa masana pugadabani hainasu akanba wafam thamnakli makha tarakpa pauda rongmai area dagi pungni funi pangi manungda kom singsa khinaba khangankrei komphuru ki miyoi khudimak ngasi dagi pungni funi pangi manungda Rongmai jurisdiction thadokina sakhinaba Rongmai Naga Youth Organization Manipur RNYOM na khangankrei RNYOM gi president Riza Kamai amadi general secretary AG zone ani na khoyek piduna thadorapa zero amada Purup marakta nungsi chana na hingminaba haiba wakholda lebriba Rongmai miyam gi mathakta community gi miyoi singna yumpham yaudaba aramba wafam kaya sandokpana organization asina miyam gi boycott tawbaga loinana ngasi October 19 gi paraga pung 9 gi manungda komsing Rongmai jurisdiction thadokina chakhigadabani haina khangali karigomba wafam asi komphuru ki miyosinga thawaidaba tarabadi maduda tholakpa afafata punamak miyamna pugadabani haire serosina ichum kopkara balance authority na tha asigi taraga mangada thadorapa press release amada chakamari pamba garini forum Rongmai nahasi makhoi balance changaklaga namdana monoric ama yungkhanaba honaraki haina phongdoki adubo balance authority ki wafam adu yumpham yaudaba wafam Rongmai bu lan uhanaba honarakpani santi pamjaba Rongmai miyamna adugomba thabak kaidongaida tawroi haiki masida natana balance authority ki maikidegi chumkom kaira balance asi lising machani pamaudraga mathoida lingkhakkibani haikibadilsu aramba wafamni tasengna khulasi kaboi Rongmai na Maharaj Baika Chandra gi matam taraga taruk suba saisada gi khulasi da khundaduna lairakpaga loinana ningthauna khulasi bu yengsimba lakpaga loinana ichum kaboi hana thombiram khibani ichum kaboi ichumkom hol ichumasi kaboi Rongmai tribe ki paipuna thambirama mafamni hainasu RNYOM gi chero asina makha tarakli makha tarakpo ena source amadagi phangba paw amakak miyamda khudol tamjarange Ngashi ayu jiribam ge bora bakra da Kuki militant singna bom yaungana mai kapsilaktuna akanba attack chatharakhrei makha tarapa pauda kanglup ki irang manung Ccpur da suicide ki sang hengatlei Mipainingai oiba phibam mayoknare haukiba sahi lising aniga sumna kungo humdogi me ahumdagi state asida tholakhiba kanglup ki irang asina maram oiraga Ccpur district depression na maram oiraga naha oiriba kaya suicide tawbagi sang hengalakli haukiba numi marini asigi manungda masagi sahi kulhumdoi suraba amasung kungani suraba naha ani masa mathanda suicide tawkhrei district asida suicide ki sang hengalakkhibasi yamna Mipainingai oire haina non governmental organization ama oiriba Ccpur da based of nes lamkagi report amana hairi